ngasi ayuk fong ki ba tongan ba Manipuri sifong singdigi maru oibe I pausing khonga saraga Manipur top channel gi mekedi gi myam na thamsigi ahan bada seng purakpa truck lokha da on thakre driver di kalhore FCI gi seng purakpa truck AS01 DD 8311 amang ngasi ayuk pung 3:45 tabada Imphal Jiri lambi gi Kambiron gi maite hotel mayada lokha on thakre driver di kalhore hari thaudok tu gi pawhek phangbaga barakta leiba MDA Manipur Drivers Association gi timna mafam aduda khudaka changsinduna khudong thiba nanglaba truck adugi driver adu laukhatna hospital pukhatlaga layingki driver adugi maming Raju Das ai kungatre kawi mahak jiribamgi litan kaldagi ni haujikti mahak jiribamda leiba yumda thinkhre hainasu pawsna makhatana pali Atopa pawamana mi ani sanagram lising amaga sambiga marfuga fare Imphal airport duty tawba CISF ki team amana Delhi satkadaba mi ani dagi sanagram lising amaga sambiga marfu fare hari sanaga konana farabasing adugi maming MD Danis Salam Sheikh amasum MD Abdus Satarkawi Pune dagi ni suhari Police lagi pangba pau nai ngasi nungthil pung ani ga minute yangkhai ga mangarum tabada Imphal dagi Delhi paigadaba Indigo flight 6E2209 da tonggadaba passenger sing security check tawbagi thabak satakhi check tawba aduda metal detector na MD Danis ki haksang na karigumba posak ama yauri haina taglakpadagi makpu check tawbada mak amang thong manungda punagram satruka humpurong gi sana Khangyen mari yoramba thengna khibani maku makhatana CISF ki crime and investigation wing no wangpong satabada makal umina MD Abdul Satar Sheikh in area dagi phaki mahakpu check tobada maki amangthong manungdagi punagram sanipan ga kullomgi sana Khangyen manga yoramba thengna khibani so hari makhoi ani amasum sana sing adu ko nana custom division Imphal Sinakre haines paw sina phungdorakli Atopa pawamanamu Thawbal moijing na satakhiba banna akaiba pikre ban sangdokre Thawbal kendrigi manung sanba 31/1A moijing laingoijil gi polling station hongbu yaroi haina moijing Khongok Development Committee Thawbal moijing na kaukhiba pung 10 gi Thawbal MI Road banna mahoksagi punsida sawma akaiba pikre ngasi ayuk pung 6 tagi hauna lamda masonggi masing yamlaba miyam tholaktuna moijing mina bazar lambi thingba tire mai thabana singba makhal kya gi thabak satakhi additional ASP Thawbal na lusingba timama laktuna oroisin purakna bohonaki adumapo ban sagotliba singna yaningdabadigi ban adu makha satakhi suhairi moijing Khongok Development Committee Thawbal moijing na sinduna ngasi miyam gi oiba mifam ama Sinduna yamna kupna khana nainaki mifam maduna ban asi hayeng numidang wairam pung 6 fawba makhatana sathaba loinana miyam gi dabi phangdriba fawba makhal makha kya gi khongjang leptana sangsinba haina worep lokhi hainsu pausna makhatana pale makha satharakpona mukana marueba pawma Manipur gi singilam singda IM gi firal park sana payankre Police na firal lauthokpagi wahauda sandel di irang thokre UNC na ngasi pung 9 gi total shutdown lauthokre Naga Independence Day ga mari lainana United Naga Council na hana khangan khiba matungina Manipur gi chingi naga tapad lamsingda ngasi Independence Day gi thorom pangthokna khiba ga loinana NACN IM na sijinaba firal park sana payankre Sandel District Police na Sandel District Headquarter mayada Naga Independence Day ga mari lainana Naga National Flag Lamba Shagai Rubigi Wahauda Police Amadi Naga Miamgi Marakta Sauna Munaba Thokre Sandel gi phangba paw gi matung ina Naga Independence Day ga mari lainana ngarang numidang Sandel gi Civil Society Organization singna district asigi mafam kayada Naga National Flag sing thekhi hari district asigi Zaphau Bazar mayada thelamba flag sing adu Sandel Police gi team amana ngasi ayuk pung mangarum tabada lauthokhi Hairiba flag singasi lauthokibadigi mafam adugi akoibada khundariba miyamna ayuk pung 10 makhairom tabada police station da thomjilaktuna flag sing adu pibina bahijaki adubo police ki maikedi flag sing adu pirakpagi mahutta miyamba pung anirom ngai handuna thambadigi khoisaunarba miyamna khongjang changsin ba horakibani khongjang adugi saru ama oina
Japhau Bazar Mayada leba Sandel District Police ki traffic post ama miyamna maina tumna thadokhi loinana miyamna police ki maikei disu nung thomjinkhre irang adubu namthanaba police ki maikei disu tear gas sel kya ama su kakhi tungna Sandel District ki SP yauna makok thongba officer kya ama Sandel gi CSO leader singi mifam ama pangthoklaba tungda irang adu lephi district asigi SP gi mamangna police na phajiluba phiral singadu miyamna amuk hana khusinakhi loinana miyam gi maikei hayeng lebak sinba thungna pangthokpadariba India gi Independence Day gi thoramasida Sandel gi miyamna saruk yadaba haina lepnakhi suhairi police gi phangba paw gi matung ina ngasi gi thaudo aduda police constable ani sokhi soklabasing adudi RT choice sei kunga teret TC anaikam sei kuntraga mathoini police na su tear gas kapada Khongjangloi ahumlom asu opanangki nakal amaromda urkhul da su Naga National Flag Park sana pahanduna Naga Independence Day gi thoram sauna pangthoki mapung moiba thoram moina district headquarter da leiba tangkhul katamnau saklong TKS ki office complex da lup asigi hanagi president PR Zedan na phiral singkhatuna haudoki Thauram adura wangang ladura mangna hai Naga singna kanagumba amatadagi ningtamba tankiba leite haukiba kumja inglising mo samapan nifugo teret ki August 13 da fangkraba ningtamba du sakhangbiu haibani masida sinatana kumja inglising mo samapan yankhai gi mathoida pangthokiba Naga plebiscite Naga miyam sada 99.9 India dagi tokhaina leiba haibisida vote thadanakhibani Asiguma kaya asi laina India government na Naga singi ningtamba sibu namsinduna thambiri masigi mayukta Naga miyamna khongjang kya sangsinbada miyoi kya gi thawai katkrabani asumna maribaki ningtamba hanjin hananaba amadi phangpham thopa haksing tanbada thawaina pontha pikhraba miyoi khudingmakta ikai khamna phamthoi asiguma saitheng kaya asi TKS ki lusingmusingna itat tatna thengnaduna lakli masida miyamna TKS ki thabak thoram singnasu mapung phana sokot piyo haiki Thauramadu TKS ki president Simre Rising High Naga singi phangpham thokpa hak phangnabagi khongjang asi haujik su loidri haiba punamangna khangba mathautai masida aikhoi amato oina punna satminadrabadi sanglaba khongjang asi khak mai pak phangamloi phurup asigi tungi yephananabagi dama ahal laman singna kathokpaga loinana honaramba punama haurakliba anauba mirol asina kha samta hoba yamnamak mathautai haiki Thoramasir khul gi tungan khul sing su pak sana pangthonakhi church singna Naga furup ki yaifanaba prayer kya su pangthonakhi loinana urkhul town pumbada Naga National Flag singna maning tamna haina humna paiduna leiba miyamna uba phangkhi hain spouse na pali atopa paw amana UNC na ngasi pung kun ga mari gi total shutdown laukthokre Manipulinga ki Chief Secretary na thasigi tareta order ama thoktuna village chief headman amadi chairman singna leibak singi Independence Day numita magi khul singda India gi masu ohum gi phiral singkhat kadabani haiba khangalakhi haiba adu yaningdaba phongdoktuna United Naga Council UNC na August 13 gi nongyai digi 15 gi ahing nongyai phaw pung kun ga mari gi oina Naga singna namna taba Manipur total shutdown lauthokre UNC की publicity wing ने थदरक पस्तिरोल अमन हाई इंडिया से democracy set पर लेवा अमा ओइबना इंडिया की independent day की थोरम पांगथोक पदा नगा सिंगना कैदोंगाई दा थिंकिबा लेते हाइने सुपल्ली अमरोमदना तो पाव अमना कोविड सही तरह मथोई की नुपी मसा अमा यावना मियोय मपल लेखिद्रे हौकिबा पुंग कुन ग मरी द मियोय समरी ग कुंथ्रा ग मपन पॉजिटिव ओइरे पॉजिटिव ओइबगी सांग सादा 12.6 यावरे Manipur COVID-19 gi test tawbagi sang su positive oibagi sang su yamna hanthare haukiba pung kun ga mari da miyoi lising ani ga samri ga humdra ga taret khak test tawbada samri ga kunthra ga mapan positive oirakhi positive oibagi sang na sada 12.6 ta leire haukiba pung kun ga mari da positive oirakhi ba miyoi samri ga kunthra ga mapan asi ga manungda amadi Central Armed Police ni aduga nupa sani ga manga amasung nupi sani ga kunthra gomdoi puna samri ga kunthra ga nipana general population dagine makhoi samri ga kunthra ga mapan si thar ga Manipur covid positive oi ki ba apon ba case masing la amaga lising taret ka satru ka humfu ga nipan jaukhre han spali maraktan state gi wangmra thokba paw khara lupa lakh tara pi na gi dimana phaki ba angang kapna raba tungda kankhre Uttar Pradesh ki Muzaffarnagar gi manungda leiriba Almaspur khunda numit taruk ni gi mamang na magi
Makhuragi masa amasum atopa anina phakiba sahi tareta ngairiba nupa masa ama pulisna kankre mi phaba singa puliska numai kapnaraba tungda masagi sahi tareta ngairiba bans kawat nupa masa ado khun adugi mapanda leiba sikawna amadagi kanki angang adu magi makhuragi masa muhit kawba amana lusinglaga dipak amasum Sunil Kumar kawba magi marup aniga loinana phakibani numai kapnaba aduda makhoi ahum amasum police officer ani sokhi New Mandi Police Station SIO Anil Kaparbangi matung ina khun adugi mapanda leiba sekon adugi manungda angang adu thamli haiba paw phangwadigi police na thabak satakhibani haki angang adubu phakriba muhitna banski mapa sunitki thadok man oina lupa lakh tara demand tawkhibani haina spouse na palli atopa paw amana Taliban Afghan konung Kabul gi thongjil yorakre embassy singna staff lauthokna ba thorangkre Afghan Taliban thangja numita leibak sigi konung Kabul gi akoibada makoi gi akanba mafam sing hena khulai sesinankre marak sida group adugi akhak leitaba attack singdagi lanjeng narakpa singna konung aduda pik thankre amasum US Marine singna leibak asidagi khudakki miyoi lauthokpa sing yengsinana ba halakre laiba asigi ani suba amasum ahum suba khwaidagi chawba city sing Taliban gi khutta takhibaga loinana atai mafam singda athingba amata piba ngamkhidraba government forcing gidama aroiboina lehauriba Kabul su sapsana langoi sanbagum tawkhre haujik Taliban fighter singna Kabul dagi suknagi kilometer yankai lapada kem tawduna lekhre soidanamak Taliban gi aroiba khutha ama Tharak lagani haibigi akiba adugi mangoinana United States amasum atai leibak singna Kabul dagi makhigi leibaki miyoi sing plane na puthokna ba thorang tawkhre Taliban gi mayokta akanba Malaysia ama khomjiliba warlord amasum hanagi vice president Abdul Rashid dostam leiriba Mazar-e Sharif ki akoibada kana khut thokna bagi paw lakli Haujik Pawbada Talibana Laushindriba Atai City Krakakti Jalalabad Gardes Amasum Pastunna Namnataba Khosni Adubu Masi Haujikti Toina Athingba Pita Bayari Kabul the US Embassy stopped Yamna Aruba Masaksing Mai Thadokpa Honaba order to create Airport Adu Ngaknaba Amasum Mi Lautokpa Yengshinaba US na Hana Torang Tokiba Troop Lishing Ohumadugi Manungi Ahanba Troop Tunglaba Hokre Britain, Germany, Denmark, amasum Spain yauna Europe ki leibak kaya mukna makhoi gi embassy singdagi personnel lauthoknaba ngarang thorang tawkhre haina spouse na makhatana phungdorakli atopa paw kharana muk Bishnupur Block Congress Committee mass resignation tawraga BJP da yauksin gadauri bike rally satnanaba thorang tawkhre Bishnupur Block Congress Committee gi anabu working president hapkhre Bishnupur district ki kungatar Bishnupur Assembly constituency ki MLA oiram kiba Gobitas Konthawjamna Manipur Pradesh Congress Committee ki president gi phamdagi tokpadana tana party asigi membership amasum assembly gi member oibadagi fawba tokraba matungna oirakliba EAC gi political development da Bishnupur Block Congress Committee gi maikidigi makpu sawgatpa ayamba mioising party asibu thadoktuna BJP da pulak yauksinanaba thorang tawre hairi Paugi likhun amana haibada masigi matangna numit khranigi mamangna Bishnupur Block Congress Committee gi president gi yumda committee asigi thapubasing gi oiba mifam ama pangthoktuna khanakhre mifam aduda lepna kiba warep ki matung ina hayeng August 15 phawgi manungda committee asigi manungda haujik leiriba aduga BJP da yauksin khraba ex MLA Gobidas pu sawgatpasingna mana puramba committee gi thabak thoram singdagi tokthokuna mass resignation tawnabagi wafam Ayibasirol oina power pidno khangan khre haidi ex MLA gi tung inba thaupubusingi maikedi khrana lawrokliba phirebasigi manungsana Gobidas Konthawjambu sawgatpa masu mangonda solidarity utanabagidama AC asidagi hauraduna asauba motorcycle bike rally amasu satnanaba thorang tokre haidi rally asi hayengmak pangthoklabasu yai haidi adumaina ngasi Manipur Pradesh Congress Committee gi maikedi General Secretary Organization L Telo tamana thokibo order amada Bishnupur Block Congress Committee gi hana treasurer oiramba Moirangthem
Bogendrobu Block Congress Committee asigi working president on appointment pikre mana Block Congress Committee asigi working president gi phamasi makha tapa order ama thoktriba phawba khudaktagi puba hawragani sohari panma yabli tha asigi nipanda nasauda pangthokiba AC asigi polling station number 26 by 13, 26 by 14, 26 by 15 amasum 26 by 16 gi thawpubusing amasung BJP gi Karyakata singi mifamna karigumba Govitas Konthojamda BJP gi ticket piraklabadi makoi party asidagi tokani habigi warep lawkiba laikibani aduga meeting aduda lawkiba warep sing aduga konaba ayiba sirolama chief minister BJP Manipur Pradesh ki president BJP district ki president amasum BJP Bisnupur mandal gi president da pishin giba laikrabani haina supali makasa tharak poina to papawmana trak na thomba da sire ngasi numidang pung 3:30 rom tarak para singjamai PS ki manungsan me Imphal More lambi paringi Kanchipur da Standard Robert Higher Secondary School manakta Royal Enfield MN06 AC 2628 thorakiba miema tunglomdagi truck MN01 9495 na thomlaga takpadagi thaudok thukphomda laikatnaba nangdana laikhidre haidi thaudo asida laikhidraba mioi adugi masak maming asi numidang athengba phawbada khangma ngamkhidri adumoinama thaudo asigi matangna police na case ama lakhatuna thijinba hokhibaga loinena laikhidrabagi hakchang rims ki mokta thamkhre haidi hainasu pausna su phongdorakle amaromdana sis walk strike ki khongjang sawatkani Train Nurses Association of India Manipur State Branch na thamkiba Charter of Demands in the Yauriba Grade Pay Nursing Allowance Amadi DA Pitopinanaba demand Taurabasungasi Power State Langana Matik Saba Tabak Amata Pekalaktri Maramasina Manipur Government Service Federation Amadi Manipur Secretariat Services Association Gimiyang Makad Lakliba August Taraga Teretagi Satagadoriba Siswak Strike Asida Train Nurses Association Mapung Fana Sabat Pagalunana Nursing na Khongjang Asida Serugagani Lenga asina su pamdaba phibam amada lakringaida issue asigi warosin pubira o hainasu TNA I Manipur State Branch ki secretary TS Binodini na thaturakpa sirolamana su phongdorakli amaromdana accident da anisiri Urkhul district ki JSMA police station na konba Chingjaroi khul manakta Shaktiman truck ama onbada nupi ama yauna miyu anisiri ahum sokle sohairi Atopa Pawamana Sundar Misigi Langla Langjin Puthu Haina protest tawkre Bisnupur police station gi manung sana leiba tawbul awang laikai dagi yumlem momon ko mi amagi nga pham na hokiba August taragani thoi gi ayukta siduna leram kiba konsam Sundar se kuntraga taruk misigi matang na asyengba langla langjin puthokuna mara leiba singi matik saba serak piu haiduna tawbul bazar miyamna wakat mi pham dana protest tawkre JSC against the brutal killing of Sundar Konsam na sinduna pangthoki ba wakat mi phamaduda ke Sundar gi mihat janingde mihat pasing matik saba serak pibiu atuba matamda mihat putho khunja singda akitu jungba piba lepo asyengba langlalangjin putho haina thaba plate card sing sizinaki wakat mi phamaduda tabul GP gi pradhan TS nanaubi amoko gi hanne gi president Waimani Khuman amadi tabul maira paibe loop ki chairman and moithap se saruyaki JSC की कन्वीनर TS Verina Phongdorakibada Konsam Sundar gi misi asi yamna chingningai oi asigumba misi asi Manipur ahan manate mari lenaba department amadi lenga na mihat asida chenaba miyoi sing athubu matamda thidokpiduna matik saba serak pibiyu mara laijadaba miyoi kya gi punsi mafam marang khangduna mangkibasina lehauriba imung manung amadi masa masuk kyara asobu sai theng phangaliba asigi yengbiduna police department asu henba miyeng sangbiyu karigumba lenga na amadi police na misi asida chenaba miyoi sing lakliba August ki kunfab gi manungda Puthokuna Miam the Amadi Zita Kangandrabadi, Tawulgi Miam Akan Khongjang Sangshinanaba, same Sari Hennes of Fondoraki Amaromdana, go down May Sacre, Nasinum Tilpung Marie Makhairum Taba Matam Impal Ukulambigi Kaibai Shoy the Labor, go down Ama Minatum Sacre, go down Aduda, Sizin Naraba, cartoon box, Mayam Pashinuna, Naun Amu, Sizin Nanabatamani, Mayadu go down Manunda. Sak thongbra mai chalak padigi samnarak pani hairi thaudok thokpa madur Imphal Fair Service laktuna thangnabada leibesingdi kanmangam hore hairi godown adu AMD Nur Amar koba amagini mahakna atopa mi amada sandokpani hairi hanesu pausina su phongdorakli losilak poina mapalam gi paw mana Turkey gi ising ni sauda mi yoi ni fugani thoi sikre
Turkey Samudragi Mapangi Lamdamsingda ising isaw amasung mudslide sing tholakpadagi yamdrabada miyoi nifugani thoi sire haina leba asigi emergency amasung disaster agency na phongdorakle sei kyamuki manungda Turkey da thokliba khwairigi sathibi isaw adu miyoi kya thiba khangkhidriba imung sing thangja numita rescue team gi thabak sing yengduna thawai wana lainaki imung sing aduna thiba khangkhidraba makhoi gi miyoi sing adu siramlagadra haina mipainaki loisilakpoina tentakpa atopa pawmana 6-walk strike ki khongjang sagalakli all Manipur government drivers and technician association gi executive singi mifamna Manipur secretariat service association amadi all Manipur government employee federation anina government employees singi waliba DA sar kungi matoi pibi nabo khongjang lakliba August 13 gi 6-walk strike changsin ga toriba sida association asina morally support rokli loinana atuba matamna pifam thokpa DA pithok pidragadi government drivers singna mapung fan strike asi Saugotkani haina ngasi pangthokiba mifamna warep lawre hadi amasum amaromda TNAI Manipur branch su Manipur Government Services Federation amadi Manipur Secretariat Services Association taliba dimanasi nurses singna taliba grade pay ga khenaba laiti maramaduna thasigi taraga tereta sanction gadori ba 6-walk strike sida national fraternity da lairiba khudimak nasu saruk yagani maramaduna laingak nasu hiramasida miyeng sangbiduna waroisin ama purakna rabo hotnabiyu haina su paus na makhatana phongdorakli du myam hosku ne paus matanga se lusinjarage duga pathok sugi besur ki bulan ki biaus myam na pigani matam ga nau i paus myam update pizarake myam ngamine sen channel sugi mekeri myam da thamjari thank you